खुरुमजरी ISTV Manipuri pau mining tabire punamabu taram nokseri ngasigi maru eba pauda First MR ground da Olas pension launana ba ngaiduna leibi ahal oirabi nupi ama sire Nat amari chatnabi yokhat padanatana thabak subagi hainabi lehalabadi chawkhat pal lamdam ama soidana oigani haina Deputy Chief Minister gakhangamna phungdokri amadi Jawzang tektagi rengpang fawbagi lambi kumang tawsina semlambada NEC gi Secretary A Luikhamna apenba phungdokri Pau sandokna pizari Social Welfare Department ahal singda piba Olas pension ki senfam launana ba First MR da ngaiduna leibi ahal oirabi nupi ama sire laikhidrabi nupi adudi rengbam purnima se devi masagi chahi humpudra rum sure maha kasamthong kendrigi manung chanba khagempali ningom leirakpagini ISTV news na Thaudok thokpam degi phangba paugi matung ina laikhidrabi purnima si asi ngasi ayuk masunupa ga loinana First MR ground da Olas pension ki senfam lauruni haiduna chatkhibani hairi mafam aduda Social Welfare Department na table ani khak thaduna ahal singda Olas pension ki senfam pinina ba hotna bana ahal sing matam kuina ngaiduna leinakhi nungsa marakta ahal kaya wana ngaiduna leiba aduda laikhidrabi purnima si khanghaudana I orakpadagi mafam aduda laikan naba yaraktabadagi Rims Hospital da wakhal tadana pukhatkhi Rims yauraba matungda authority na mahak laikhidre haina phongdorakhi hairi thaudok asigi matangda laikhidrabi purnima sigi mamong nupi apombina mari leinaba minister amadi department ki daita yaudaba amadi thausil haitabadagi mahaki manem pogasi laikhidabani masigi daita sarkar na pugadabani haikhi haibadi ahanji pasatu pa mamin satningi ko mayam kiu lephan do saruk ta mayam paring deng khalaga mai pibam thokpa mai magi che sang ro yawi dana adu dor ka pibam thok pibi bana phai mayam ju han bi da ban phai nahan makta su ai na mayam masa su soi nai re ko yak theng na pung ni pa la da la e ba da man hai bo na chi we hok de ba si ga da ki ma ni ni khar ko mani na man hai bo ko we de ko ba da san jan ba Rims Hospital da Kasamthong Kendrugi MLA Laishom Ibomsa laktuna laikhidrabagi imung manunga hakthengna unakhi thaudok asigi daita mari leinaba minister na pugadabani makhatana ahal singbu asumna wahalabadi hena khudong thiba kya thorakpa yai haikhi department na masi immediate correction tongdagadi masi pension yenbagi si adum ahal singsi hatok biyumla akogi kokalaga hatui biyumla adi masi yam daibuk thibli masi amuna thoktanaba koi department na through the simbi the government sina kana attention piraga si system ji hongdok targadi awabu akoi pension ji pura akoi laibuk thiba thokdok thokna bachang oiragane na thamjari ngasi ahanba Manipur Rifles ground da Olas pension loba lakpa ahal amasu masa ngamlaktabadagi hospital da pukhatuna laikanakre hairi Chatliba tha sigi tang tarada ahanba Manipur Rifles ground da Olas pension pigani haiduna ahal oiraba kaya matam sangna ngai halaga sel leitre haiduna pension pikidaba asi matungda amuk hana tawhaningdi haina pensioner kyana phongdok narakli makhatana pension yenba matamda mari leinaba MLA gi khuthangda kendra gi mafam sagadaba yenglaga pension pibiu haina paumi singa unabada ahal oiraba pensioner kyana phongdorakli Councillor Nutan Chandrana ahal singbu matam kuina ngai halaga pension pikidaba haibasi ahal oiraba singi fundamental rights singnabani araiba mawongda ahal laman singda pension gi senpham ningthina phanghaningi hiramasida chief minister amadi social welfare minister na midyeng changbiu haikhi kendra wise thaiman tanga kumi study ngani uribton mi study ngani yaskun mi srin khaidopiu atana allamal singa sibu fundamental right ma pe mo yamna ma physically harassment pi ba ma khodi wa ba kiu le phan ba ma khoida digi ma khoida du ma kiu le phan ga ma khoida halor ba sahi fu gi batata le ba an singa tani ma fu su sam su do an yaure ngasi ngarang nan pe sin phangi ba si batung dei ge ba han su yaure chu matam sida allamal sinda awa pi bi muta allamal sibu nuai na pesa phangale araga ma khoigi blessing do khoida ga wa Pension gi senfam launana lakpi ahal oirabi nupi ama laikhidabasi thamoi sokna nungaitaba poi haina social welfare gi director Ramgitabali Waikhomna phongdorakli ngasi director gi office ta deputy director TS Joychandra yauna pangthokiba paugi mifam amada Ramgitabali na Imphal West ki oina assembly constituency ahomgi pension yenbagi thabak tha asigi tang taradagi hauki department ki staff ki awat pa kya leirabasu araiba pambai season aduna pensioner singi ningba thungna
konaki ngarang chairaugi suti leiruba maramna ngasi ka hena pensioner sing thomjil lakpadagi khudong sadaba kaya mayok naki thaudok asigi matangda department ki maikaidagi pangba yaba mateng pangani hayengdagi hauna constituency ahum asigi pension yenbagi thabak ahanba MR da yenba leplagani local MLA amadi miyamgi mute singa tanarba matungda manak nakpa mafam singda yenna thabak paikhalagani haiki hayengdagi hariba poche ai lephanjarani bas MR da yelanjarani adu athubada lemhori ba ai pensioners mayam ma koi pension phangomjre bi mai ben mayam se mai gi jaga da ko mai gi assembly constituency hai batare mai gi jaga khaidagi nearest public place amada mai concern koi elected members singa koi adu tied up to nazaraga koi makhata koi thokna ba koi sinjera gi haidana adu ma Nat amadi chatnabi yokhat padanatana thabak subagi hainabi laihalabadi Manipur malemgi manungda makok thongba lamdam ama soidana oigani haina Deputy Chief Minister Gaikhangamna phongdokre wafam asingasi lamyan basanglenda pangthokiba Anji Cultural Academy gi taraga taret suba Foundation Day amadi pung isai gi lamda tha ani chupna chatharakpa training program loisinbagi thawamda mahangna phongdokibani thawam aduda PDA gi chairman T Mangi Babu amadi hanagi Art and Culture gi Minister Dr M Narasu saruk yaki thawam aduga mari lainana nat amadi chatnabi gi lamda thoidok hendokpa mioi kunithoi khangatuna award piki award fanglaba sing adugi manungda Manipur gi khwaidagi phaba mapari oina theater director Ratan Thiam aphabi mamada RK Sorojini amadi maitai pungda laishram ibom chana chingba masak naiba mioi sing yauki guest of honor oina saruk yakiba Dr Narana Manipur da kathokpagi magun chenba mioi kya leikhidaba si ningsing ba chungani haiki Chief guest oina saruk yakiba Deputy Chief Minister Gaikhangamna ngasidagi chahi nifu yankhai gi mamangda Manipur da miramgi awaiba chatnabi leirami ngasidi art and culture da nungsijaba mioi kya thorakpadagi lamdam asigi nat amasung chatnabi yokhatuna ningthina kanba ngamle Manipur asi sembiba mapuna sembirakpada top topa magun chena sembiraklammi lamdam asida ka hena lairaba amadi ka hena ina khunba mioi leitabata natana chakni basu leite phajakraba chatnabi sing asigi mathakta thabak shuba nombagi chatnabi laihalabadi Manipur na malemda khwaidagi phaba state oigani khali haiki Manipuri culture synergy maheli haya even UAE or founder recognize to our culture masisi ena masak thokan na ko na ba koi tabo kan to tai koi hena koi kuning sang batai sabani asimba ansi cultural academy gumba समाज का कोई सोसाइटी के या थोड़ा इंडिविजुअल के या थोड़ा उसारत तन को बियोय में थोड़ा कोई नाम से चलबी से कल्चर से Northeastern Council gi makhada Zawjang tektagi rengpang fauba kilometer malfudra rom sangba lambi gi thabak ngasi NEC gi secretary A Lui Khamna state PWD gi official single oina na yengsinkre chatpa yaramdaba lambi asi ahanba installment gi sanphamna fazana chatpa yana semlambada apenba phongdokli NEC na fan thadorokpada apanba layoi hairi lambi asi works department ki khuthangda Hyderabad ta leiba Keystone Infra Private Limited na subani Bisnupur dagi Zawjang tek fauba kilometer kunlom sangba lambi asina Asian Development Bank ki senthang makhada works department na subani hiramasda report ama Manipur ki इतिहास का सागोन अदुना लाकलबा तोंगजै मरिल हायरग सुखंगनबा लंबी असि की फिबम यंगसिनबा चटपादुदा NEC की एडवाइजर PKI सिंह वर्क्स डिपार्टमेंट की चीफ इंजीनियर लोकेंद्रो एडिशनल चीफ इंजीनियर CIS Tiken Amadi Ate official Singsu Sarugyaki NEC की सेक्रेटरी ए लुखेमला लंबी असि सेमननबा अहानबा इंस्टॉलमेंट की ओइना लुपा क्रोर तारारोम रिलीज तौक्रे किलोमीटर हुमुद्रा रोम सांगबा लंबी सिगी ओइना NEC ना लुपा क्रोर मरफुद्रा रोम की मटकता थादगनी तोंगान तोंगान बा प्रोजेक्ट कयागी फंड थादोक्तना लैबा यावरी अदुबु लंबी सिगी ओइनादी मखाताबा फंड थादोकपदा अपनबा लैरोय हैना ISTV न्यूज ना हंगबा वांगदा माकना पाउकुम पीकी company that's been engaged to do the job has been working. I think the first impression is good, and there are high expectations that they'll be able to maintain the standard that they are doing at the moment, and perhaps even complete the project as per schedule. Paperwork has to be completed as usual, but we will give unhindered support in terms of releases of funds,
What worries us, as we not only applicable to Manipur but to all other states, is that the money should not be kept too long by the state government. Asian Development Bank Project ki Chairman Oibidana Works Department ki Additional Chief Engineer Oiriba Chongtam Tikena Hojik NEC ki Makada Tadar Senteng ki Makada Keystone Infra Private Limited na work agency oiduna packet liba thabagasi sok lisingani shupna tarateret fawbugi manungda loisina na pandam thamli hojik singkakpa lambi temba amadi drain gi thabak sing packet le haibu wapam phongdoki kilometer kundagi kilometer 90 bawsi kogi NEC ki funding makada Keystone ko company amna suri aje pawda ahamba yam horko tamda gari mai thabu gumba kharaga lekhre adega oyukti khobungi people gi full cooperation da hoji thabu yam phajna suri aiko promotion kading gi 60% loire lemoriba kilometer kuncha khobum dein reng bangje hoji khobum yore noin uredna khobum dein reng bang bausi another 3 months ta loyo hairi kogi loktak downstream project ki lakador lambi si yam mari lene poramani koi aduga thong aso ani wali adu kogi target schedule date 17 September ni adu koi 17 ki March mamang da loina koi state cabinet ta putho maming su tongje marin kong na ba hoji ki Bisenpur nungba ina technical name laise koi Manipur ki hana traditional ob tongje marin lambi do kong na proposal tharani aduga mayam ne am phatin haina phom do hoji na train hoji ure aidi lambi yam phare Asian Development Bank Project ki Director Oiriba Yumnam Joy Kumar na phongdoki bada Bishnupur dagi Jogjangtek Faubagi kilometer kullom sangba lambi asi sembada tapthari bagi maramdi khunja singna cooperation piba watpadagini compensation pina na bahona bada chet na bakya laibadagi thabakta panba oike adubu hojikti praja singi mapung faba cooperation laire haiba wapam thamki The ADB we will compensate for whatever is rightfully to be compensated. Horticulture, forest, any product we compensate only. So the masidi koi chap chana undertaking num lai jai. But we don't rate nung le pazedi. It's a government ki decision. Lambi semba ki pibam yangsin ba lakba aduda khopum praja singna apen ba phogduna NEC ki secretary A Lukam amadi atai official singbu kudol pot pidun harauk te yamna okay. Nat ki obe jago isegi thoramsu reception function ga mari laina na pangtoki. ISTV Pawgidama Konsam Jibanamadi Naurebam Phillips Tongjay Maril Manipurda Quality Education Purakse Haiduna Education Minister M. Okendro Yauna Mahiroi Lup Kiamadi Maikai Kiadagi Launarakliba Matamasida Manipurda Ladiba Catholic School Singda Ayat Apan Pirakpadagi Thong Lon Kibadagi Mahiroi Kiachahi Mang Lagadra Hainapmi Painari Little Flower School Nirmalaba St. Joseph School Amadi Catholic School Kanchipur Hairiba School Maria Sida Macha Singbu Larik Tamba Fanglabadi Khanduna Mama Mapa Singna Wan Hona Zaduna Ming Chanba Fanglaba Matungda Session Haurakpada Ngaida Manipurgi Education System Bu Aphaba Maikaida Purakpa Pambani Haiba Lup Kiana Tongan Tongan Ba Maram Kia Piduna Athingba Pirakpadagi Ngasi Fawba School Singasi Thonglonduna Lady Class 1 da Ming Chanabagi process Satharakpadagi Hauna Ming Chanba Loiduna Session Haunaraba Matungda Fawba Ayatpa Apanba Kia Laiduna Ngasi Fawba School Sing Asida Larik Tamdana Lady Phibam Asida Mahiroi Kiagi Mama Mapa Singna Mission School Maria Sida Tamliba Mahiroi Lising Tararom Mahai Tamba Fangdana Chahi Mang Lagadra Hainami Paiba Puknare ISTV News na Fangba Paugi Matung Ina Paisa Paiba Imung Manungi Myoy Kharadi Macha Sing Atopa Mapalamda Larik Tamhanna Yaukre Hairi Amaromda Mahiroi Singi Mama Mapa Kiana Mission School Singda Oirakliba Phibam Asigi Matangda Manipur Sarkar na Thenglabasu Thengna Midyang Changlaktuna Committee Semduna Mission School Singi Phibam Yengsin Halagani Haiduna Education Minister M. Okendrona Numit Kharani ki Mamangda Media da Fongdok Khiba Leikhrabasu Committee Eduna Hauzik Fawbada Kari Thabak Thorom Paikhatlibagi Amadi Sarkar asina Catholic School Singi Larik Tamba Yahanna ba Kari Thorang Lokhatlabagi Haiba Hauzik Fawbagi di Miyamda Chap Chana Khangalakpat Leitri Haina Pendaba Fongdorakli Amaromda Mission School Singi Machin Chatpa Myoy Amadagi Fangba Paugi Matung Ina Yenaduna Ladiba Wafam Sing Yasinabagi Damak Wari Sabadi Haukre Karamba Matamda Warashin Puraktuna Mission School Sing Mahusagum Thong Hangduna Larik Tamba Haugadagi Haibaduri Chap Chana Khangbangamdri Hairi Sana Laibak Manipur Koloi Nangi Manipur Haina Saihoba Laikhidraba B. Jayanta Kumar Sarmana Iramba Isai Manipur gi State Anthem Oina Sakhang Biu Haina Amik na Taksili Manipur Press Club the Pangthokiba Paugi Mifam Aduda Amiki President Dr. Hamum Nabana Hairiba Isai Asi Chahi Kayagi Mamangdagi Hauna Manipur gi State Anthem Oina Sakna Duna Lagli Adubu Ngasi Fawba Official Oina Sakhang Ba Laitri Yumthang Nariba Assam gi O Mur Apunar Des Haina Mingthon Ba Isai Asidi
ing lising aniga tara humdoi December gi tang tara manga da state cabinet na yaba piduna official oina lauthokre Manipur gi su quiz amadi larik kya da state anthem ni haina yauraba isai asi athuba matamda state cabinet na warep lauduna official oina lauthokpiu haiki Gane biramba sana lepak Manipur koloi nagi Manipur haiba isai asi state government state song oina loksin bina ba ongtang khana bina yamna thuna singmu me kasi matam sangna iramdam si mai ki dina kotna personi sei lebak ning ba kaya mai irami ba an sig honor to boina singmu pot selection view Saruk yakiba A Shyam Sarmana Laikhidraba B Jayanta Kumar Sarma Mama Laibak Ningba Amadi Miyamna Pamnaba Isai Kya Katholamba Misakni Isai Ibagi Lamdadi Mahak Mu Kathoklamba Mioi Lamdam Asida Atai Leite Haiba Yai Tha Asigi Tang Kunda Pangthokadoriba Laikhidrabagi Shraddha Ceremony Nangnaba State Cabinet na warep lauduna lauthokpirabadi Mahaki Maphamda Ikai Khumnaba Matik Chaba Utpa Oigani Haiki Ngarang mayumdagi thokiba mioy ama ngasi ayu khongman John 1 amasung John 2 gi lonaba mafam amada sina fangli laikhidraba mioy asigi maming RK Diamond apokpa RK Gambhir Singjamai Wangma Khetri lekai dagini misi asibu yaningdaba phongdoktuna Singjamai thong thattuna miyamna khongjang changsinkhre laikhidraba RK Diamond gi apokpi Shyamana mahaki machanupa ngarang nungthil pung mangarom tabada yumdagi thokibadagi pau phaunaba ngamdana leirakhibani ngasi ayuk pung manga makhairom tabada khongman John 1 amasung 2 gi lonabada leiba mamanaba hidang mayum Rocky Sharma laktuna mahaki yumgi sumangda RK Diamond taduna leire haina pau pirakpadagi chattuna yenglubada lukhamda arumba pot amana thombagi dakfamga loinana gyan mangduna leirami Janimsta pukhatlubada doctor na sire hairaki misi asi chingnaba fawi hayeng fawagi manungda mihatpa puthoktrabadi asi bhakchang laukhiroi hayeng singjumai gi mafam sing ban tawbagi khongjang changsingani haiki keno tawni I da su ta ni pukhat pase pu su pukhat piramde masana keno idim bung police ta report tawdana masanga khukna ba hana moi hotna dana leiramne ba aduga doctor yawa kan sida da moi se police su lae idim bung gi moi ma pa ho si su lae adu sumai na tawra ga tawbse ai gi wa han sida ne mi hat ba moi imung sina ne hai ba su singnare du si ek puthok mi hat pase puthok tri bhawudi ai sa ji gi ne si ba je sang je ai nong phai roi si ba je puthok tri bhaw khoi khongjang ji changsan gi ne ba Misi asibu yaningdam phongdokladuna RK Diamond sina fangkiba hidang mayum amujawgi yumda Singjamai Wangma Khetri lekai gi miyam na thomjinkhre Imphal East ki additional SP na luchingba team ama matam sana lakpadagi pamdaba thodokti thokhidre forensic expert sing laktuna misi sigi langla langjin puthoknaba thabak lokhatkre phaglang da I teiba khubak mami leirambana chenaba mioi athuba matamda faba ngamgani hairi amujawgi imung manunggi maikai dagi phongdorakpada mi anaba ma yaubadagi thodok asigi matangda khanghoba uhauba leite hiramasida achumba langla langjil puthokpiu hairi topa mamanabongi mayumda leramba moi thonganda amasi khara athengbada kanagumma amnaga thamamba jala natraga mana mating pangbi oina chelakba jala adu potam khatti leiba tha asigi tang tara humdoida Imphal West Police Commando masung taragani thoi suba Bihar Regiment ki apunba kangbu amana ZUF ki kedara mafare Police Department ki cherola mana fagalaba mioy edudi kaison gui gonmai chahitra mapan apokpa phonbui tamilongi khul amadagini hairi malkhana atenba brem tanglakzari amukana taram noksari CPI Wangkhai Local Council ki active member Wiramba Khurai Ahonggai dagi case Ibocha Maitai gi thawai yaudraba hakchang ngasi imung manung na RIMS ki anatomy department ta khusinakre masagi chahi marifudra rom sukhraba Ibocha na hinglingai da magna siraba matung da hakchang polang adu mairoi singidama kanana ba RIMS ta sinana yana cherol irambagi matung ina sinabani haina machanupa ahal Brozendro na phongdoraki hakchang khusinabagi thorom asida CPI Manipur State Council ki secretary Dr. M. Nara, Secretariat Member L. Sotin Kumar Susaruk Yakhi, Dr. M. Narana, Irabot ki tung inba oiramba, Ibochana Pamzaramba Wakalun Asina, Ariambada Mang Kragada Bahakchang Polang Mahirui Singidama Katpagi Wakalun Pak Sana Sandopa Oirison Haiki.
All Manipur BDF Welfare Association Chatkiba Ahing Nungyaidagi ngasi tang 35 gi Nungyai fawba pung 12 gi General Strike asina Manipur gi tongan ba mafam kya da kai ba pikri mafam khara da General Strike sagat pani chingnaba singna lambi da thoraktuna gari thugai ba gi thabak sathaki Churachandpur da su General Strike asigi chauna mami takhi panbai abadi ngasi gi General Strike asi All Manipur BDF Guardian Association su sagat ki Government na BDF singa yasinaba puraktrabadi April gi tang 35 gi ahing nungyaidagi National Highway singa pung 95 gi economic blockade makha sathagani haina phongdokhrabani Manipur Sarkar gi Minor Irrigation Department ta chap manaba thabakta work program anirak haptuna thabak mapung fadna lising ani ga taret fawbada sel kaithokhlambagi mayokta PIL ama Guwahati High Court Tharagani Haina BJP Manipur Pradesh ki President T. Sawan Fongdokre Party ki office ta pangthok pa pawgi mifam amada mahangna makha taraduna paisa lakthokre haiduna media da mathang phongdokrabasu sarkar asina thausadana leiba haibasisu aphabanate sel lana lakthokkiba se CBI da Tizin hanbasu dabi tauki thodok asida chenaba singi mathakta chap chaba thabak lokhatrabadi khongjang fawba changsilagani haiki amaromda BDF ki issue asi athuba matamda yanaba ma purakna basilu haiki pawgi mifam asida BJP gi wangangloi RK Sibachandra State General Secretary Media Affairs L Basanta Susaruk yaki Gadawi pya tokdorno PILC thawakanda अखोना डिमांड होनी क्रिमिनल केस इम्पोर्ट और मिशन क्रिमिनल केस अदुगा मोहाक से CBI इंक्वायरी तो व्यू अथुबदा हाइद से CBI इंक्वायरी तो Lakliba April gi tang 13 M suna sinduna pangthokadoriba 35 suba realization de gi saruk ama oina ngasi M su maya loisangda idan tawgi thorama pangthokre M su na RIMS ki Department of Immunohematology ga punna sinduna pangthokkiba idan tawba du da M su gi volunteer chani rom na idan tawki Kem aduda M su gi President Subhash Chandra Madi General Secretary Manjit Sarang Thim su saruk yaki Manjit Sarang Thimna Manipur gi awana taraba praja singh amadi mahiroi singna e gi darkar lerakpada ngasi dan tawriba e asi sizinagani haiki Donate blood save life haiba nungye wa kum alem mya budungna khanda leibirabasu akoi amsu gi asengba bhumi singna anpu mya ngi damakta hoi khubak ta hapkanda mangjil dana kathoi haiba wafum du da masi amsu gi bulun jarsing chani muna sigi blood donation camp si pangthok sarkar da e bisam Amaromda Nauria Pakhanglak Pakendri oina ngasi Kendra sigi MLA RK Anangi mayumda Oles pension yenthokre Tharamanda da MLA Masayauna Social Welfare Department ki DSO Khaidem Ahal Zawyauna official singsu saruk yaki First MR da pension yen bada khudong sadaba kya mayok nei haina DSO Ahal Zawna phongdoki MLA na hai ki bada ngasi yeliba pension gi senfam masi praja singi awaba yengduna masagi yumda yenthokpani haiki Kogi ma na yin bagi wapam mo lakba tuk to pakin de gyam sin bi adu mayam si pin na da dong to ba kai de wa na pik thali ari alaman sing si chapang jado mayam ma sang na sing hai tai masu sing pu la ga pension ni ngai la ga koi pension phang de ko te ko mayam sing ha na gi wa thuk se tum nei dong to do official sing tan da ga koi mating pang jab ne hai ba tai to yong da MLA ni hai ngai da ai ka pur ga yin da ne wa phang na chade I gave him a permanent president, Warakanda, London, Warakanda, MLA Layedo. Ninsin will put out the day and white and white than the books and may I be a one of the Soviet. Bharat ke Supreme Court na transgender singshu citizen ama oina chapchaba mioibagi hak phampham thoi haina nalsa adjustment lauthoki bachahi ama mapung farabasu ngasi fawa government na thabak oina pangthok pidri haina sathi amasung amanana pendaba phongdokli Manipur Press Club ta pangthoki ba pawgi mifam amada amana gi secretary Thangjam Santana Supreme Court na takiba right tha taruki manungda thabak ta onthokadabani khangalabasu ngasi fawa state government na thabak oina pangthopat leitri center na transgender singidamak scheme manga lauthokre adubu state government ki mari leinaba department singda transgender singidamak akhannaba thosil leitri transgender singi phangpham thokpa hak athuba matamda government na phanganna bu honagadabani haiki pawgi mifam asida sathi gi senior program Manager Randhoni Lariging Bam Amadi Atari member Kyasu Saruk Yaki
ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯁ꯭ꯀꯤꯝ ꯃꯉꯥꯁꯦ ꯁ꯭ꯇꯦꯠꯅꯁꯨ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯍꯥꯏꯕꯤꯗꯦ ꯑꯗꯩ ꯃꯔꯤ ꯂꯩꯅꯕ ꯔꯤꯂꯦꯚꯦꯟꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯗꯧꯅ ꯀꯔꯤꯝꯇ ꯀꯥꯟꯅꯗꯅ ꯀꯔꯤꯝꯇ ꯑꯣꯏꯗꯕ ꯄꯣꯠ ꯑꯃꯈꯛ ꯇꯧꯅ ꯂꯩ ꯑꯗꯣ ꯚꯔꯗꯤꯛꯇꯨ ꯂꯩꯔꯒ ꯖꯖꯃꯦꯟꯇꯨ ꯂꯩꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯗꯤ ꯖꯖꯃꯦꯟꯇꯨꯒꯤ ꯀꯥꯟꯅꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ Khongjong Kheba Chinggi Akoibada Manipur government mega tourism project ama sanaba thorang tawriba sigi mayokta project asina sogalaba 46 Fundrai Kombirai Lokon gi Lawmapu singna khudakta thabak lepnana badabi tawri Fundrai da pangthokiba pawgi mifam amada Langathel Gram Panchayat ki Pradhan Sabina gi nominee MD Rausanna tourism project asi sanaba horakpada lamdam asigi sogalaba Lamapu singda official oiba notice ama fawa pirkhiba laite project asi paikhalakpada miyamna taramna ogli adubu miyamga hana wakhal tanaraba matung thabak asi paikhat piu hauziki oina lepiu haiki lawmi amana lam asi lakshinnabu honabada cheli chongliba mioi singna maranaigi oina chenba chongba mali lawmi singdagi ahangba chenada soi lawi amadi ming onthokhraba lawfam sing government ki mingda leibagi mahuta cheli chongliba mioi singi mingda onsinba mali miyamda minam biganu puchel sengna thabak chathabina ba mari leinaba singna midyeng changbiu hairi तौरगा तौकीबुंग हाक्ता ओइना उइजै खबर द कायदे को थेनजे अदो अखोइगी सिददि मसिरो बौदा सुगुंबा मा फबा लेते अदना यारगदि मसि एक्सिगी मतुंगिना लमसे लक्षण बिबा तारगसु एक्सिगी मतुंगिना लमसे लक्षण बियो प्रजा इकोनि सोदन पिजेगेनि हाइबसे ai thamje Bharatiya Janata Party Ukhrul District na sinduna mathang thada pangthokadoriba ADC Mikhal gi mangoinana ngasi political awareness program ama Ukhrul District ki New Cannon Village da pangthokre mifamaduda BJP Manipur Pradesh ki membership enrollment ki core convener Nabavol Keno BJP ki hanagi President M Bhorot Ukhrul District ki BJP ki President Israel Pam Simra yauna tongan ba myoi kana saruk yaki wanga kiba singda phongdok na kibada Prime Minister na pamliba apan bagi sakti sagat pa amasung miyam gi kholaw khangduna madu puthokduna thabak oina onthoknaba lamdam asida BJP bu chingda hena mapangal kangkhat hanba matam oire haiba wafam sing phongdokna ki BJP gi hanagi President M Borot na hai khibada handak pangthokadoriba mikhala sida miyam na ning tamna mihut khalhanba fanglabadi lamdam asida awanba purukpagi achumba khongthang oigani yengsinna ba amasung wakat pinaba leitabana chingi oina center na thadarak pa senpham kya State Sarkar asina sizina ningba mawongda sizina duna leire haiki Manipuri ko bi sarkar phanan lai nu so akoi elected oil ADC BJP current do maduna Bharati Prime Minister da ai ki area se sigi area hai riha se wasen Manipur sarkar na sugen yindre adra yamna tarai do isingi mai gi lami gi aduna ta PDS item ni kalbo ta menta na phangwa ngamre aduna masigi da phangna gi no ta Prime Minister gi attention throw ta gi he mana letter ni yelo piu na ta side of Prime Minister gi attention do sigi kunji wena attention choy na draw ta kan Chahi taruki mamangda laikhidraba miyo yauna miyo taragi mingda ing lising aniga tara nithoida Nirmal Bharat Abhiyan gi makhada Khongahampat Gram Panchayat ki Village Water and Sanitation Committee na sel lokthokre hairi Imphal West District ki Swasth Bharat Mission ki Chairman Yumnam Dasumati na Gram Panchayat asina konba maphamda hakthengnana yengsinba chatpada aranba tawkhre haibasi khangkhibani Dasumati na hakthengnana yengsinba chatpada mama mapa laikhidabadagi mi kana amata leinadaba ingkholdasu latrin sakre haibagi report lei chahi taruki mamangda laikhidraba Leitong bam lukhoi kauba amagi mingda sel lokthokiba sing cherak piu haina laikhidraba lukhoi gi machanupa na phongdoraki Dasumati na makhata na Gram Panchayat asigi thabak thoram sing yengsinba haubadagi mapham khara da thabak paikhalambasu yaure adubu pradhan na Khonghampat khakta yengsinbiganu center dagi fund kanabada mai onsin biu haina phongdorok pase nungaite jila parisad na center dagi fund lokthaba ngamde state na tawgadabani haiki Imphal West ki jaga khudi lei basing jai khoina letin chadana khoigi paisa kaithok dan lemba mising do asigo problem su thorok dana ba khoina isa na khangna jaga da khoigi kaithok pa yarawadi letin jingi loina thadopyo Manipur Sarkar gi employees sing numit humni ma schedule leave lawbagi khongjang changsilagani hairi M2 amasung MGO gi apunba JAC gi cherol amana matam kya gi mamang dagi tanaduna laglaba demand sing sarkar asina thausadana leibagi mayokta tha asigi tang kunnipan dagi kunmapan fawba khongjang asi changsinna ba warep lawbani hairi pawgi marakthana tenba break amagong luzari amuka na taram noksari
एजेंसी नत्रगा डिपार्टमेंट अमदा लैरिबा ऑफिशियल अमसुंग स्टाफ सिंगी मरक्ता मोट खेतनब लैरबदी चौखत थौरांगी थबक पाइखतपदा थिंथनबगी मचाक ओहेली हाइना रूरल डेवलपमेंट एंड पंचायती राज मिनिस्टर फ्रांसिस ngajokpana फोंदोखरी वाफम सिंगसी नॉर्थ एओसी सेकेंड एमआर गेट मनाक्ता लैबा सेक्युलर ऑफिस कॉम्प्लेक्स नौना साबा मणिपुर स्टेट रूरल रोड्स डेवलपमेंट एजेंसी MSRRDA गी ऑफिस बिल्डिंग माइखुम हांगदोकपगी थौरमदा हाइखिबनी थौरम अदुदा प्रिंसिपल सेक्रेटरी JC Ramthanga चीफ इंजीनियर एंड बाबूचान एडिशनल चीफ इंजीनियर TS श्याम सुंदर अमदी अतई ऑफिशियल क्यासु सरुक याखी थौरम अदुदा वांगांगलदुना चीफ इंजीनियर बाबूचाना ऑफिशियल अमदी स्टाफ सिंगना मोट मानना थबक तौमिनसी हाइना अपील तौखी प्रिंसिपल सेक्रेटरी JC Ramthanga ना एजेंसी असिना अतई लैरिबा डिपार्टमेंट सिंगदगी हेना खुमांग यांगसिन नबा थबक तौहनिंगबगी अपांबा फोंदोखी मिनिस्टर फ्रांसिस ngajokpana PMGSY asi रूरल एरिया सिंगदा रोड कनेक्टिविटी पीननबा पाइखलकपा फ्लैगशिप प्रोग्राम नि टाइम बाउंड ओइबना मतम चाना थबक पांगथोक्तुना हेना फन थादरकनबा होनसी हाइखी मसिदा कनागुंबा अमतना अयतपा अपनबा पिबिदनबसु अपील तौखी Within the department, the departmental progress like that. Little bit of differences are okay, but we have to see that we agree to disagree sometimes, or disagree to agree sometimes. But it's better always agree to disagree. Yes, that is his own way. That is our own way. That is nothing personal. What do I do? I do not go department says it's a progress chapter. I hope and हिंदी ग्रेजुएट पोस्ट हिंदी ग्रेजुएट आर्ट्स ग्रेजुएट की ओजा सिंह चिंगी डिस्ट्रिक्ट सिंह थबक तौनबा कॉन्ट्रैक्ट बेसिस लौखिबा सिंह रेगुलराइज ताहल्लु हाइना दाबी तौबगा लोइनना मणिपुर पाइखलिबा नेशनल प्रोजेक्ट सिंह थिंगबगी खोंजंग चंगसिलिंगै चेरक्ता खोंजंग असिबु सौगतपनी चिंगनबा सिंहना ngarang नुमिदांग तमिलनाडु डिस्ट्रिक्ट की मनुंग चनबा नोने बाजारदगी किलोमीटर 9 लोम चटलगा लैबा रामखोंग अमदी अवांगखुल अनिगी ताइनाबदा लैबा मफम अमदा हौजिक रेलवे की रेल लंबी सेमबदा सिजिनबा टाटा दीपर अनी मई थादुना अमांग अता थोगलमले मईने चाक्रबा टाटा गाड़ी अनी अदुगी रजिस्ट्रेशन नंबर अदुदी MN05C0668 अमदी ASOEC 0748 नी ऑल मणिपुर हिल डिस्ट्रिक्ट कॉन्ट्रैक्ट बेसिस टीचर एसोसिएशन की मखादा सेंखिबा JAC की कन्वेनर PA इप्चेन्ना ngasi none bazar da paumi sing da phongdokhibada punna oza lising amaga chahum kunthani thoi gi manungda chatret humpudrani thoi di Directorate of Education S na physical verification tawkhrabasu hojik fawba regular tabidri loinana thabak ti swalaga tolop ti pibidri masigi matang da tongan ba mahiroi lup kyana Manipur Sarkar da su khangan khibat leire amadi JAC gi maikai dagi su memorandum kyara khanna Education Minister da pisinkhre hairi mahak na makha taraduna Chief Minister ga unaba kayara khanna haizarabasu ngasi fawba paukhum amata pirakpa leitri haina pendaba phongdorakli masigi su mathakta Education Minister na school education da oza lising ahum marifu taruk hangduna leiri haiba wafam phongdokhrabani democratic oiba khongjang kya changsilaklabasu thaoina tabiraktabadagi haukhiba April gi tang 8 dagi hingsa gi khongjang oina Manipur da paikhaliba national project sing thingbagi khongjang changsinba haukhrabani loinana रेल लंबी सेमगी थबक तौरिबा कंपनी अनि ट्राबामी अमदी सुसी अनिदा थबक लेपिनब हाइजरबसु लेपतबदगी हौजिक चंगसिलिबा खोंजंग असिबु सौगतपा मियोय सिंगना गाड़ी सिंग अदु मई थाबा ओरंगनी हाइखी महकना मखा तारदुना चंगसिलिबा खोंजंग असिदा मणिपुर सरकारना असुमक पंगसिनदुना लैरबदी हेना कनबा खोंजंग चंगसिलगनी हाइखी मतम कोइना लिटिल फ्लावर स्कूल की महिरोई सिंगना मतम सांगना लारिक तंबा फंगदना लैरिबा असिगी मतंगदा नकल अनिगी मरक्ता यासिनबा पुरक्तुना अथुबा मतमदा मही मसिंग तंबा फंगनबिउ हाइना लिटिल फ्लावर स्कूल स्टूडेंट ट्रांसपोर्टर यूनियन अपील तवरकली अमरमदा सिंगजमई लिलोंग यूनाइटेड क्लब्स ऑर्गेनाइजेशन स्लूकोनसु कैथोलिक स्कूल कांचीपुर थिंगजिलिबसी यासिनबा पुरक्तुना महिरोई सिंगना निंगथिना मही मसिंग तंबा फंगनबिउ हाइरी मखा ताना ऑर्गेनाइजेशन असना कोनबा एरिया दा लैरिबा मही तंफम संगसिंगदा कनागुंबा ऑर्गेनाइजेशन सिंगना हाइनिंगबा अपांबा लैरबसु स्लूकोनगा हाना ताना बिरमगदबनी लोइनना मही तंफम संगसिंगनासु करिगुंबा प्रॉब्लम अमा लाकपदा स्लूकोनदा पाव पिबिरकदबनी पाव पिबिरक्तबा मही लोइसंग सिंगिदी मसा मसाना दाई पुजगदबनी हाइरी
हौक्रिबा एप्रिल की तांग तरानिथोई दा पौना कैथेल दा GM होटल दा थीबा हुंबगी थबक सथबदा मसागी इकाई खुमनबा योनबी नुपी खरा फागतपदा याउबी नुपी अमगी मपुरोइबनी हाइजिलगा पुलिसना लाना वाकतुना वुमन डेवलपमेंट पु लाना उहले हाइना ऑर्गेनाइजेशन अस्सिगी प्रेसिडेंट ओइनाम इनाउना फोंदोख्री न्यू चेकोन दा पांगथोखिबा पौमी सिंग उनाबदा इनाउतोना निमित अदुदा फारकपी नुपी अमगी मपुरोइबनी हाइना मसक ताक्तुना कौवा कैथेल पुखरी मनिंगदगी हुइड्रोम मनिसना चाही कुनगतरुक अपोकपा मनिहारना लुक असिदा लुपा लिसिंग निफुगमंगा डिमांड तौरकले हाइना पोरोमपाट पुलिसदा कौरकपदगी चतुना वारी सानारुबदा सासिनबा मपुरोइबनी हाइबा खंगलपनी असिगुम थौदो असि मखाताना थोगन बिगिनु हाइखी अखोइगी इथक्ता लाना चार्ज तौबा असिदी अखोइ यानिंगदे अदुगा मतुंगा अमुआना वुमेन डेवलपमेंट मणिपुरगी मथक्ता चार्ज तौदनबा मसाना अथुब मतंदा सेंदोरकदबनी सेंदोरक्तब तारगदी अफबता मसाना अदुगी दायित्व पुगदबनी इम्फाल मनुंगदा पामदब थौदोक थोहंदनब पांबैदा कमांडो सिटी पुलिस की कांगुना पौना बाजार लेबा प्रताप टोकिस मनाक्ता थीब हुंबगी थबक सथखरे कमांडो ओसी अंपौना लुचिंगबा कांगबु अदुना पौना बाजार लेबा नुपासिंग कौथोक्तुना लंबिदा परेंग लेहंदुना अमममता ओइना चेक तौदुना वाहंग पाहुंग चथखी मतिक चाबा सकताक चे यावरमदब मियोय खरा वाहंग पाहुंग तौरब मतुंगदा थादोखी सिटी कमांडो न पाइखलिबा खोंथांग असिदा मतेंग पांगबियु अमदी मियामना मतिक चाबा सकताक चे पाइबियु हाइना पुलिस की माइकैदगी अपील तौरकली नोंगमगी ओइबा लीगल अवेयरनेस प्रोग्राम अमा ngasi मणिपुर कैथेल नुपी मरुपना सिंदुना ख्वारंबन इमा कैथेल दा पांगथोखरी थौरम अदुदा इम्फाल म्युनिसिपल कोऑपरेशन की चेयरपर्सन निमाई शर्मा डिस्ट्रिक्ट लीगल सर्विसेज अथॉरिटी की एडवोकेट एस मनोरमा अमदी मणिपुर कैथेल नुपी मरुप की प्रेसिडेंट वाई इबेनी सुसरुक याखी थौरम अदुदा वांगांग लदुना एडवोकेट मनोरमाना हौजिकी मतमदा नुपा न नुपी ओटपखक नतना नुपी नसु नुपा ओटपगी थौंग सिंग चथबत थेंगनै मरम असिना नुपी ओइबी खुदिमक यामद्रबदा लोगी मरमदा खरा मखैदि खंगबा मतम ओइरे मसी खंगलबदी इसाने इसाबु ngakthokchaba ngambata natana समाज असिदा अचौबा अहोंगबा मा पुरकपा ngamgani हाइखी मणिपुर के सकनारबा अईबा सोशल वर्कर अमदी कल्चरल एक्टिविस्ट बी जयंत कुमार शर्मा लेखिदबदा बीजेपी मणिपुर प्रदेश न अवाब फोंदोरकली महाक लेखिदबगा मरी लेनना अवाब फोंदोकपा मिफम अमा ngasi पार्टी असि ऑफिस ता पार्टी की प्रेसिडेंट चावबन लुचिंगदुना पांगथोखरी थबम मदुदा मिनिट अनि तुमिन लेपतुना अवाब फोंदोखी महाक की थवाई मिरेल लाइरमलेल दा इंगना चिंगना लेरुनबा मपुगी खुया खदा थौनिजखी अमरमदा जयंत कुमार न लेखिदबदा सीनियर सिटीजन फॉर सोसाइटी नसु अवाब फोंदोरकली सोसाइटी सिनसु अवाब फोंदोकपगी मिफम अमा सोसाइटी की प्रेसिडेंट लाइशोम ललित लुचिंगदुना नगमपाल द लेबा सोसाइटी की ऑफिस दा पांगथोखरे महांगना लेखिदबा असि मणिपुर की ओइना मेंसिनबा ngamlaroidaba ahoba ama lehoragani haibaga loinana imung manunggi awabadasu saruk yari hairi sanabagi pauk lobirasi ngasi ki sanabai paukda sepak takraw सब जूनियर बॉयज एंड गर्ल्स स्टेट लेवल सेपाक takraw चैंपियनशिप की नुपा मचा मदी नुपी मचा गी विनर SWC टीम एन ओइख्रे मणिपुर सेपाक takraw एडो कमिटी न सिंदुना तागेल द लेबा साई इंडोर हॉल द सथरिबा सब जूनियर बॉयज एंड गर्ल्स स्टेट लेवल सेपाक takraw चैंपियनशिप की नुपा मचा गी रेगु इवेंट की अरोइबा मैच की सनखिबदा SWC टीम ए हियांगलमना साई RC तागेनबु सेट अनि सिनोदा अमदी नुपी मचागी अरोइबा मैच की सनखिबदसु SWC हियांगलमना साई RC तागेलबु सेट अनि अमदा माइथिबा पीदुना चैंपियनशिप असिगी विनर ओइखिबनी विनर अमदी रनर्स अप तारब टीमदा ट्रॉफी सिंह खुसिनखी मणिपुर क्रिकेट एसोसिएशन सिंधुना लुवांग संगबंगी लुवांग पोकपा क्रिकेट स्टेडियम द चथरखिबा सेकंड प्लेट क्रिकेट टूर्नामेंट की ngasi sanakhiba match da PTRC Patsoina YWC Patsoibu run manga da maithiba pikre PTRC Patsoina tos ngamduna ahan ba batting tawbada over kuntarukta wicket loina turaga run chamaga kuntra teret lokhi masigi paukhumda YWC Patsoina over kuntra da wicket mapan turaga run chamaga kuntra ni thoi lokhi match asida PTRC Patsoigi Rexna run kuntaret amadi wicket ahum lauduna man of the match takre hayeng PCC mayai koibi amadi YAC ya school ga sanagani ya school kangkhotna sinduna saya school chingang kham lerak ta leiba Sri Sri Gopal Dev Mandapta team taret na group ani thokna khaidokna chathariba taramathoi suba players trophy mix nupi kangkhot
Likam knockout kang tournament king asi sanaki match ta aku team A na KKCO elangom lekai bu Panjil Kunmathoi Taranithoi kaptuna mai chiba pikri hayeng ya school team A amadi aku team B ga sanagani Manipur Softball Association sinduna Kumal Lampak Sports Complex ta ngasidagi kuntaret suba sub junior amadi junior boys and girls state softball championship haukre ngasi sanaki ba sub junior boys ta Sunflower Naran Konjinna YOC Naharupu UKC Saitona NYTAC Okram Chuthepu YOC Naharupna Mingle Club Lilong Chajing Bumai Tiba Pikre Junior Boys ke Sanaki Beda UKC Saitona Sunflower Naran Konjinbu GLLC Salam Lekaibu MU Kanchipurna Maitiba Piki Nupi Maza ke Sub Junior Group ke Sanaki Beda IRYC ke Sampanna UKC Saiton Bumai Tiba Pikre Malsagi Yetnaba Karadagi Hose Mayang Infal Thana Wangkai Lekai de Leiba KS Gunigi Sangoida Practice Tauriba Sanaroi Singi Met Logani Haina Legal Notice Thazal Likibagi Mayokta Sanaroi Singi Ahal Laman Amadi Thana Wangkai Lekai Mayra Paibilupna Mayang Infal Police Station da Wakat Jewel Mapisin Kre Hiramasigi Matang da Mayang Infal Thana Wangkai Lekai Kaidem da Miyangi Oiba Mipam Amasu Pangtokre Mipam Asida Thana Wangkai Lekai Apunba Mayra Paibigi Secretary Jamini na Manipur Kidanatana India ki lemzaningai oiraba champion fawba puthokraba KS Gunigi lemjing makhada judo gi practice tauriba sanaroi singi met ngaihak leitana logani haina kihanmagi thawung yaningde malsagi masana masabu secretary ni haizaba bijoy group na sathariba thawung asina sanaroi sing ningthina sanaba ngamlaktabadagi mera paibi sing ngak tuna leiri hiramasida mari leinaba singna mijeng changbiu hairi maporokriba fawba angang sing asina sandariba met ase ngangpuda longna bohonda rokba taragadi ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯦꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯆꯥꯅ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ Kerala Pangthokriwa Kuntramanga Suba National Games ta Wushu Masana da Sanagi medal amadi Nepal gi Pokhara da Pangthokiba South Asian Triathlon Championship ta Sanagi medal lawraklabi Leima Pokpam Sanatombi Chanu Okpagi Thoram Social Upliftment Club amadi Ya School Kendra Development Committee na Sinduna Ningthem Pukri Mapal Makha Leira Community Hall da Pangthokre Karen Bikok Youth Sporting Club na Sinduna Club asigi volleyball ground da team nipan group ani thok na khaidoktuna ngasidagi first state level case prize veteran volleyball tournament haukre ngasi ahoba numit ki sanaki ma match ta KYSU Karen Bikok na MLBA mayai lambi bu set ahum sunoda maiti piki Bangkok ta mathang thagi tang mari dagina tara fawba pangthoka doriba kontra suba Kings Cup World Sempak Takraw Championship ta saruk yanaba India team semagi coaching camp ta Manipur dagi nupa amadi nupi sanaroi nipan khalakle ngasi nongmagi oiba ay ngasagi pau pizari ICAR lamfel patagi fangba paugi matung ina ngasigi khwaidagi saba degree Celsius kuntragani thoi khwaidagi ingba degree Celsius 13.8 nungsita yawba ising manilgi chang ayukta chada humphudra humdoi nungthildana chada nifugamathoi nongjugi chang nil lushilakpada maruiba pau amuka na pizari First Emma Grounda Oles Pension launana ba ngaiduna leibi ahal oirabi nupi ama sire Not amadi chatnabi yokhatpada natana thabak subagi hainabi lehelabadi chawkhatpa lamdam ama soidana oigani haina Deputy Chief Minister gaikhangamna phongdokre amadi zawjang tektagi rengpang fawbagi lambi khumang chawsina semlambada NEC Secretary A Luikhamna apenba phongdokre ISTV ni pizaba Manipuri pau matang asde leizare mileng tabira punamafu amuka na khurumjari